Anxiety amadi depression overcome tonaba 9 strategies. New York Times best-selling author Daniel G. Amen amadi Lisa C. Rauthna iba Healing Anxiety and Depression hariba larik asidagi mayamda share tawzage. Number 1 ngallingaida mateng lobiu. Anxiety and depression real illness ni. Matam chana yenghaudragadi question kragadi anaba adu school, job, relationship, health serious consequence lakpa yai, suicide fawba thohanba yai. Sahi mapan suraba nupi macha ama lerami maki mamingna Vicky kawi mahak nungtigi kaplammi. Vicky gi classmates singdi school da samudra mapanda sanaduna enjoy tarami dance class su yarami. Adubu Vicky di adugumba sing aduda interest leramde. Waiting room gi leimaida yengthaduna yamna wakal noaitana mahakna famduna leiriba adu Dr. Rauthna thengnaki. Nupi macha adu nungtigi tumba yaramde chaning thaningba fauramde. Sibagi wakal suicide tobagi wakal su khalami. Adubu Dr. Rauthna mahakpu ngalingaida laying biduna normal life ta amo halaki harau tiamba punsi amuk ohenki. Aduna adomna depression amadi anxiety gi chingnaba leiragadi ngallingaida doctor gi mateng lobiyu. Number 2 adomna khanba amadi fawba khuding thazabeganu. Aikoina khanba wakal khudingmak chumgani haiba leite. Aikoi ayambana aikoi gi wakalbu thazagalli. Aina negative wakal khallagadi madu aigi mind na thazaduna aigi hakchang na madugi matung ina thabak toba hawi. Adubu karisu waningai oide adomgi wakal positive to on talk naba train toba yai. Cognitive therapy gi mateng lobiba yai. Number 3 hapta amada mari mangarak exercise tobiu masina brain da blood flow hengat halli. Number 4 diet fazana plan tobiu. Aikoi miyobasi saruk ahum thokpagi anidi ising ni. Hakchang da thokliba function khudingmak ising darkar lei. Brain da EP nabagidamak amadi brain gi cell sing function tongnabagidamak ising changi. Ising marang kaina thaktabana aikoi gi body function fazana tawhande. Aduna body function fazana tawhannabagidamak ising marang kaina thakpiu. Protein brain function fazana tawhanliba neurotransmitter sungnabagidamak darkar oi. Aduna breakfast tawbu matamda protein yahangadabani. Quality protein yahanbasina brain amadi hakchang fahalli. Protein C meat, fish, egg, grains, leafy green vegetables asina chingba asida fangi. Number 5 meditation tobiyu. Mashina adombu hena relax ohengani amadi harau hangani. Number 6 positive relationship thambiyu. Mashina mood nungai hangani amadi anxiety hanta hangani. Number 7 biopsychosocial treatment tobiyu. Hidak khaktang sabana best treatment natte. Biopsychosocial treatment na khwaidagi best ni. Maramdi masida education, support, medicine, supplement, diet, exercise na chingba yawi. Biopsychosocial bio haibadi biology haibadi person's brain. Psycho haibadi psychology haibadi mindset. Social haibadi sociology haibadi functioning within relationship haibani. Biology caffeine, nicotine yauba toxic substance example tobacco, coffee gumba sizinaba lepiu. Masina brain da blood flow hantahali. Aduna maram oiraga anxiety and depression lying bada luhali. Psychology negative wakal ka hena khanbasina anxiety and depression nahali. Dr. Amenna negative thought correct tongnabagdamak ant haina mingthonba analogy ama develop tawi. Ant haibadi automatic negative thoughts haibani. Chakkumbu kudum chansinba ngamba apikba red or black insect amagi maming lawraga thonkhibani. Fattaba wakal khanbasi aikoigi koksi ant na kudum chansinkhiba gumbani. Ant sing adu takhai dringai makoina adomgi mood nungai haloi. Aduna ant sing adu takthokinabagidamak strong ant eater ama darkar lei. Ant sing adu takhai nabagi way amadi negative thoughts sing adu sede ithokpiraga makoigi wari sabiba asini. For example masigi problem asi nangna thokhanbani haina khanba taragadi maduna ant ni. Madu ithokpiraga problem adu aina thokhalamba yabagi aigi saruktasu yenglage. Aduga situation adu fagatnaba lambi su thirage. Asumna khanba taragadi ant adu takhai ribani.
Asumna tobasina makoigi power adu adomna amuk lawi adomgi mood nungaihangani. Sociology adomgi environment negative oiragadi adomsu negative oiragani. Negative people singa punbiganu pura thadokpa ngamdragasu makoiga punbigi matam hanthabiu. Adombu chingkhatpigadaba pukning thagotpigadaba miusinga loinabiu. Number 8 nungdangda fajana tumbiu. Tumbasi yamna maru oi 6 to 9 hours ti tumbiu. Number 9 pukchel singbiu. Adomgi doctor da adomna chaba hidak supplement na chingba sing adu khanghanbiu. Masina adombu layengbada hena khudong chahangani. Honesty is the best policy. Masini anxiety amadi depression karamna overcome tawuni haibagi 9 strategies. Channel asibu subscribe tawbiu, notification on tawbiu. Mayam punamakpu thagatchari.